ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯈꯛꯇ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯃꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯁꯛ ꯐꯖꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯁꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯆꯤꯡꯍꯤ ꯂꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯍꯤ ꯂꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯇꯝꯅ ꯄꯤꯕꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯆꯤꯡꯍꯤ ꯁꯃꯥ ꯂꯨꯔꯤꯕ꯭ꯔꯥ?" "ꯏꯕꯨꯡ." "ꯅꯪꯒꯤ ꯆꯤꯡꯍꯤ ꯁꯃꯥ ꯂꯥꯡꯕꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯁꯤꯗꯤ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯗ." "ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯥꯎꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕ?" "ꯃꯗꯨꯒ ꯂꯥꯏꯔꯤ, ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯝꯕ ꯑꯔꯦꯞꯄ ꯋꯥꯕꯨꯅꯣ?" "ꯀꯔꯤꯕꯨ ꯑꯣꯏꯔꯨꯒꯅꯤ, ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯕ ꯋꯥꯐꯝꯗꯣ." "ꯀꯔꯤ ꯋꯥꯕꯨꯅꯣ? ꯑꯩꯗꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯕꯨ." "ꯐꯪꯂꯣꯏ ꯅꯪꯗꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ?" "ꯑꯩ ꯑꯗꯨꯃꯗꯤ ꯍꯥꯏꯈꯤꯗꯦꯀꯣ." "ꯁꯦ, ꯀꯔꯤ ꯋꯥꯅꯣꯗꯣ ꯁꯠ ꯍꯥꯏꯔꯣ." "ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯂꯤꯕꯁꯦ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ? ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤ ꯅꯪꯕꯨ ꯑꯩꯅ ꯁꯦꯟꯅꯖꯔꯛꯄꯁꯦ ꯑꯩ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯅꯁꯛ ꯍꯥꯏꯔꯦ ꯐꯅ ꯐꯖꯁꯜꯂꯦ꯫ ꯅꯪꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯗ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯁꯦ ꯂꯣꯏꯅ ꯉꯥꯎꯅꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯋꯥꯕ ꯄꯤꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯃꯗꯨꯗꯤ ꯄꯥꯈꯠ ꯆꯥꯎꯕ ꯅꯪꯅ ꯊꯃꯣꯏꯗꯣ ꯄꯤꯛꯃꯟꯕꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯄꯪꯋꯥꯗ ꯋꯥꯖꯕꯅꯤ꯫ ꯑꯗꯨꯛ ꯍꯛꯅ ꯋꯥꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦꯗ." "ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯐꯩ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯥꯎ ꯆꯠꯂꯁꯦ." "ꯀꯗꯥꯏꯗ?" "ꯌꯨꯝꯗ." "ꯉꯥꯏꯈꯣ ꯑꯃꯨꯛꯇ." ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯝꯗꯨ ꯏꯁꯤꯡꯅ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯆꯦꯠꯅ ꯌꯦꯠꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯌꯨꯝꯗꯣ ꯃꯈꯣꯏꯅꯁꯨ ꯈꯪꯕꯅꯤ꯫ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯄꯨꯕꯤꯈꯤꯅꯤ." "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯒꯤ ꯌꯨꯝꯗ ꯅꯠꯇꯕꯤ ꯀꯗꯥꯏꯗꯅꯣꯃ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ." "ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ?" "ꯈꯪꯗꯦ." "ꯈꯪꯁꯨ ꯈꯪꯗꯅ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯒꯗꯣꯏꯁꯤꯕꯣ?" "ꯉꯥꯏꯈꯣꯗ, ꯇꯥꯍꯥꯈꯤꯅꯣ, ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯧꯕꯤꯈꯣ." "ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯐꯥꯎꯔꯒꯦ꯫ ꯅꯪꯒꯤ ꯆꯦꯡꯍꯤ ꯀꯣꯜꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯁꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯍꯥꯛꯁꯨ ꯄꯤꯕꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ, ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ." "ꯃꯐꯝꯁꯦ ꯎꯃꯪꯅꯤ, ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯎꯃꯪ ꯑꯁꯦ ꯂꯥꯟꯊꯣꯛꯂꯒ ꯑꯣꯏꯅ ꯄꯣꯊꯥꯎ." ꯃꯥꯂꯦꯝꯉꯥꯟꯕꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯀꯟꯊꯣꯛꯏ, ꯑꯗꯨꯒ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯗꯛ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ?" "ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯋꯥꯔꯦ ꯍꯥꯏꯖꯔꯕꯁꯤ ꯐꯥꯎꯕ ꯊꯥꯖꯕꯤꯗꯦ꯫ ꯅꯪꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯒꯅ ꯅꯍꯥꯛ ꯅꯊꯟꯇ ꯑꯗꯨꯃꯛ ꯆꯠꯆꯈ꯭ꯔꯣ꯫ ꯑꯩꯗꯤ
ꯎꯈꯣꯡꯁꯤꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ꯫ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯂꯩꯍꯧꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥ ꯀꯩ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯅꯤ꯫ ꯁꯥ ꯀꯩ ꯊꯣꯛꯂꯛꯑꯕꯁꯨ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯆꯥꯖꯈ꯭ꯔꯁꯅꯨ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯅꯍꯥꯛ ꯅꯊꯟꯇ ꯊꯅꯝꯂꯒ ꯑꯩ ꯏꯊꯟꯇ ꯀꯔꯝꯅ ꯆꯠꯀꯗꯣꯏꯅꯣ? ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ꯫ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯑꯩꯅꯦ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯅꯕꯒ ꯆꯥꯕ ꯌꯥꯕ ꯍꯩꯒ ꯊꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁꯤꯡꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯃꯥꯡꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯗꯤ ꯋꯥꯈꯟꯕꯨ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯏꯁꯤꯡ ꯁꯤꯗ ꯂꯩꯔꯦ꯫ ꯆꯥꯅꯕ ꯍꯩ ꯈꯛꯇꯃꯛ ꯑꯣꯏꯅ ꯊꯤꯔꯛꯂꯒꯦ꯫ ꯑꯗꯣ ꯑꯩ ꯏꯊꯟꯇ ꯁꯤꯗ ꯑꯁꯨꯃꯛ ꯂꯩꯍꯧꯒꯗꯣꯏꯔꯣ? ꯅꯪ ꯅꯁꯥꯗꯣ ꯋꯥꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯁꯦ, ꯎ ꯃꯊꯛ ꯑꯁꯤꯗ ꯅꯪꯕꯨ ꯆꯤꯡꯈꯠꯄꯤꯒꯦ꯫ ꯎ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯀꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯟꯅ ꯎ ꯑꯗꯨꯕꯨ ꯀꯥꯈꯠꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯎ ꯃꯊꯛ ꯑꯗꯨꯗ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯎꯗꯨꯗ ꯑꯁꯨꯃꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯎꯒꯤ ꯃꯀꯨꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯍꯨꯕꯥꯠꯂꯝꯒꯦ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯁꯥ ꯀꯩ ꯂꯥꯛꯑꯕꯁꯨ ꯎ ꯃꯊꯛꯇ ꯀꯥꯕ ꯉꯝꯗꯅꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯎ ꯃꯀꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯦꯠꯊꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯒꯅꯤ꯫ ꯅꯥꯜꯂꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯕ ꯉꯝꯂꯔꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯤꯔꯝꯂꯒ ꯄꯤꯕꯥꯗꯨ ꯎꯃꯪ ꯑꯗꯨꯗ ꯍꯩ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯎꯃꯪ ꯑꯁꯤꯗꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯛꯄ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯤ꯫ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯖꯅ ꯈꯪꯂꯤ꯫ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤꯅꯤ꯫ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯐꯖꯕꯤꯅꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯥ ꯑꯣꯏꯔꯕꯁꯨ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯂꯣꯏꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯁꯤꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯇꯝꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯅ ꯎꯔꯝꯃꯤ꯫ ꯐꯖꯕ ꯃꯃꯤ ꯑꯗꯨꯕꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯏꯁꯤꯡꯗ ꯇꯥꯕ ꯃꯃꯤ ꯑꯁꯤꯅ ꯑꯁꯤ ꯐꯥꯎꯕ ꯐꯖꯔꯕꯗꯤ ꯑꯁꯦꯡꯕꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯉꯥꯟꯕꯤꯅꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯅꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯔꯤꯕꯗꯨ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯎꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯎꯔꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅꯗꯤ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯐꯖꯕ ꯃꯃꯤ ꯑꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯎꯊꯛ ꯑꯁꯤꯗ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯣꯏꯔꯝꯂꯕ? ꯐꯩ, ꯈꯪꯒꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯀꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯃꯄꯥꯜ ꯑꯗꯨꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎ ꯑꯗꯨꯅ ꯃꯀꯨ ꯁꯦꯠꯊꯈꯤꯕꯒꯤ ꯅꯥꯜꯂꯗꯨꯅ ꯎ ꯑꯗꯨꯗ ꯀꯥꯈꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫
Kaba ngamdraba aduda hingjabi nupi aduna amuk khalli. U ase aina kaba ngamdre. Adudi karamna nupi asibu phaduna chagani. Phare. Nupi asida ita sanasi tinasi haiduna tawshinarage. Aduga mahakpu chathoklage. Asumna khaladuna uthakta tonglibi nupi adubu yengduna hairei. Ho taibang mi. Nangdi nasaksu yamna phajai. Nangumna nasak phajaba midi aidi amuktabu ukhidre. Nasidagi aikhoyani ita sanase tinase yabro. Hingjabi ki wafam asida malengambina khumlai. Nanga ita sanaraga nangna aibu amu chathok pikhradi aduna tinaba yade. Nang chakro chalo. Ai nangbu karisu charoyi. Nangna aigi tinaba yaradine umang sida panba ahaw ba hay mayam ama aini hipiduna pijagadoini. Ahaw ba hay mayam ama hairakpa sida malengambina khumlai. Ahaw ba hay mayam ama heklaga pijagani haiba. Madu pijagadaba oiredi aikhoyni tinarase. Asumna hairakpa sida hingjabi nupi adudi mathamai manungda haraubana loikre. Adubu u adubudi kaba ngamdredo amuk hairei. Hoi ta u asigi makusingse loina setokhibana yamna nali. Nalabanina aina kaba ngamdre. Nang oina makhasida kumtharao. Aidi u asidagi kumthaba yade. Aigi nupana kumthagano haina hairame. Aduna sumkum kumthararoi. Hingjabi aduna nupi adugi masam asangba adubu uraduna amu hairei. Phare, nangna kumtharoi hairabanina nangi sam asangbado. Adu oina mafam asida thadarao. Maduda yalaga oina ai kakhalage. Masida malengambina hoi haina yaramme. Mahaki masam adubu makha yawnaba thadarai. Mahaki masam aduda hingjabi nupi aduna yanduna kakhalai. Haujiti uthak adu yori. Hingjabi nupi aduna nupi adugi masang matau phajaba adubu kalakladuna nupi adubu chathoktuna manghankrage haina khalamme. Ita to ada hay amunba charong mayam ama palibase yengone. Malengambiso mamaydi laithoktuna yengi. Matang asida hingjabi nupi aduna makhut khujin asangba aduna nupi adugi makhet mapa adubu segairame. Kudak aduda nupi adu sirame. Nupi adugi hakchang pumbadu loina sathoklame. Saru phau yauna sathokhibana karimata lemlamde. Mahakna u mathak aduda tongduna leiringai sida nupa makhakna laklibadubu urame. Nupa adubu ubada mahakna khalle. Asida lakliba nupa se. Haujiki sayenbi nupi adugi nupa soidana oiramgani. Nupa sisu masang matau phajai. Saban so yamna chawi. Aigi nupa hekta oirage. Adudi ai uthak asida aini sathokhraba nupi adubu saduna leirage. Asumna hingjabi nupi aduna sayenbi malenganbigi saktamda onduna u aduda tongduna leikre. Somdana pibado makutta hay amunba khara puduna asum lakpana u makhongdu yore. U mathak aduda magi nupi malenganbina tongduna leiriba adubu uraduna hairei. Nupi haujiti ai lakli u mathakagi kumtharo. Hoi kumtharaklagi. Asi hairaga u mathak adudagi hingjabi nupina onba malengambido makhala kumtharei. Malengambigi masam yamna sangbadusu amata sanglamdre. Aduga mahaki phajakhraba ngaukraba maithong adusu muraga yamna thiduna leiramme. Masida piba magi thamoida angakpa ama phauraduna hanglai. Nupi karino nangi sakta masibo. Ngorok ngauba nangi nasaka sina musung muduna leiramlibasibo. Kamdoribano. Hingjabi nupi aduna asumna khumlai. Uthak oirabaso nungsa yamna sai. Ngasaidagi nungsa marakta nangbu halakpa ngaibada aigi angoba kuchuse loina musingkribani.
Nupi asigi pakum asida kaya thajaramde amuk mahakki sangkraba masam aduna iten tenduna lairambatubu ubada hanglaki. Nangi aduk sangkraba muna phajakraba samlang adudi kadari chakrabagi iten tenduna lairamlibasibo. Handamukso asumna khumjillaki. Nangbu lakpa ngaibu oina aigi samlangda maru amamam phoiba sanabada loina phoidokibadagi atenbasi khakta ngaihaurini. Kadai nangna phoikibagi samasang masing adude. Samsingdudi uchek mayam ama laktuna machina chektuna loina puduna paikri amta lehaudre. Handaksu kaya thajaramde magi nupi asengba malenganbigi saktamgadi haifet manari. Adubu thoina hena manabadi natti. Mahak mathanta thamlamlabadi yadabana amuk hairaki. Fare adudi se haisingse charo aduga pukri sidagi ising thalo numitna tadringai mafam ase lanthokduna chatlaurase. Aidi hayamta chaningre isingsu amta thakningre se nangoy chajaro. Asi hairaga amuk pithoi. Bibana mang thaduna nupi aduga asum makha tana laklamme. Haujikti umang adu lanthorakle. Khara amaga amuk chatpaga khangpok chang macha ama lairibadu urame. Madubu yengduna bibana hairaki. Nupe ada khangpok chang macha ama lairi asita man chatlase aduga asida lairase. Makhoi anidu khangpok tamna sangsenduna lairi mafam aduda adumak lairase haini yanare. Yumda laibaso pharak tarabanina matam kharadi khangpok sang asida aikhoini lairase. Ngasigidi sida asumba tumlasiko. Asi haiduna makhoi ani imungda changlamme aduga ahing aduma tumlamme. Mathangi numitni bibana malengambibu yengduna amuk hairaki. Nupe ai chanaba khajik thiruge thun halake. Nang mafam asida asumuk lairamuko karimta chathoklamganu. Hoi. Bibado chanaba thiba chatkirame. Ngaihaki matungda hingchabi nupido makhong yamna hamninglaklamme. Makhongdo hamningmanbagi mayaina mapanda thokpa nangdringaida imung aduda phamang aduda hamjillamme. Taibang mi charubagi amangba adudagi nongma numit amagi matungda mayon ama chongkhalaklamme. Nongmagi hamham chawraklamme. Mairem pambi ama oina hawraklamme. Mairem pambi adubu ubada bibana hairaki. Mairem pambi nina side phanadum phareda. Mairen asina chawna palaba kanda champut putunabu chaba yaragani. Asi khanduna lairamme. Mairen pambi adudagi mairen achauba ama palaklamme. Sum chawraklamme. Nongma numit amani numit adu malenganbido turene ising sokpa chatkiramme. Imungdana bibado hiptuna lairamme. Matam sida mairen achauba adugi manungdagi nupi amana asumna wanganglaki. Isabi ibungo nungsiba nangbu nasanaw aigi chenglawsak phawba khangba ngamdrabara. Yum asida lairibase aigi asengba sakdam natte. Hingchabi nupi amani. Hingchabi asina aibu chathokhibani. Asumna wanganglakpa sida bibadi ngakpana loikre. Bibana amuk hanglaki. Adudi hayo nang kanano? Ay nangi nasanaw malenganbini. Aibu hingchabi nupi asina hatuna aigi saru hakchang pumnamak mahakna loina chathokhibani. Aibu hatpagi laman oina nangna hingchabi asibu hatokpiyo. Aduga hingchabi asina phaiba amangma mathidagi aina mairen onduna hawbani. Mairen ase amuktang mayaida thugaibiyo. Matamduda ai soidana hanagumna taibangmi olakani. Wafam asida pibaso thajaraduna thang amana mairen adubu mayaida khaidarame. Asumna khaidarabada mairen manung adudagi masak matau phajabi masam sangbi malenganbidu thoraklamme. Bibana nupi adubu mahaki asengba nupi adubuni haiba khangjarame. Malenganbi aina namu masak khangludre. Nang aibu warauganuko. Isabi se
ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯣ ꯃꯇꯝꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯩ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ ꯅꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯍꯥꯠꯄꯤꯌꯨ ꯍꯣꯏ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯧꯅꯝ ꯆꯥꯎꯕꯤ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯕꯨ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯂꯩꯉꯥꯟꯕꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯕꯥꯅ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯄꯨꯟ ꯑꯃ ꯌꯦꯞꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯂꯝꯃꯤ ꯄꯤꯕꯥꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕꯒꯤ ꯅꯁꯥꯗꯣ ꯋꯥꯔꯝꯂꯒꯅꯤ ꯋꯥꯗꯦꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯛꯄꯅꯤ ꯃꯁꯦ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯁꯦ ꯅꯃꯤꯠꯇꯣ ꯆꯦꯟ ꯑꯃꯨꯛꯇ ꯎꯏꯁꯤꯜꯂꯣ ꯀꯔꯤ ꯄꯣꯠꯅꯣ ꯄꯤꯒꯗꯣꯏꯕ ꯃꯤꯠꯇꯣ ꯎꯏꯗ ꯎꯏꯁꯤꯜꯂꯣ ꯑꯗꯨꯒ ꯈꯪꯂꯒꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯕꯥꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ ꯁꯤꯔꯕ ꯍꯤꯡꯆꯥꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯤꯕꯥ ꯑꯃꯗꯤ ꯃꯂꯩꯉꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯣꯟ ꯇꯧꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅ ꯂꯧꯅꯝ ꯆꯥꯎꯕꯤ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯥꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯐꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯣꯕꯥꯞ ꯈꯔ ꯄꯥꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯤꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯀꯔꯤꯝꯇ ꯆꯠꯊꯣꯛꯀꯅꯨꯀꯣ ꯊꯕꯛ ꯁꯨꯕ ꯍꯥꯏꯔꯤꯕꯗꯣ ꯅꯨꯡꯁꯥ ꯑꯁꯤꯅꯒ ꯌꯥꯝꯅ ꯁꯥꯕꯅꯤ ꯍꯣꯔꯦꯟ ꯄꯣꯊꯥꯕ ꯀꯥꯟꯗ ꯅꯁꯥꯗꯣ ꯇꯦꯛꯈꯠꯅꯕ ꯑꯋꯥꯡ ꯊꯪꯕꯁꯤꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯅꯣꯕꯥꯞ ꯑꯃꯅꯤ ꯍꯦꯛꯇꯨꯅ ꯄꯨꯕꯤꯈꯣ ꯍꯣꯔꯦꯟ ꯆꯥꯔꯨꯅꯕ ꯍꯩ ꯅꯣꯕꯥꯞ ꯑꯁꯦ ꯆꯥꯕ ꯌꯥꯕ ꯅꯣꯕꯥꯞ ꯅꯠꯇꯦ ꯃꯁꯤ ꯆꯥꯕ ꯍꯧꯅꯗꯦꯀꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯣꯕꯥꯞ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯒꯅꯣ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯐꯥꯎ ꯆꯪꯁꯤꯟꯒꯅꯨ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯂꯩꯉꯥꯟꯕꯤꯗꯨ ꯍꯩ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ ꯅꯨꯡꯁꯥ ꯑꯁꯤꯅꯒ ꯌꯥꯝꯅ ꯁꯥꯕꯅꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯩ ꯍꯩ ꯃꯦꯠꯄ ꯑꯃꯠꯇꯕꯨ ꯆꯥꯅꯤꯡꯉꯤ ꯑꯩꯕꯨ ꯅꯣꯕꯥꯞ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒ ꯆꯥꯔꯁꯤꯔꯅꯦ ꯏꯄꯨꯔꯣꯏꯕꯅꯗꯤ ꯅꯣꯕꯥꯞ ꯃꯈꯣꯡꯗ ꯆꯪꯁꯤꯟꯒꯅꯨ ꯅꯣꯕꯥꯞ ꯆꯥꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏꯗ ꯃꯍꯥꯛ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯆꯥꯍꯧꯔꯒꯦ ꯍꯣꯔꯦꯟ ꯃꯥꯅ ꯂꯥꯛꯂꯁꯨ ꯆꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯂꯩꯉꯥꯟꯕꯤꯗꯨ ꯍꯧꯒꯠꯇꯨꯅ ꯅꯣꯕꯥꯞ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯕꯥꯞ ꯄꯥꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯀꯔꯝꯕ ꯅꯣꯕꯥꯞ ꯍꯦꯛꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯌꯥꯝꯗꯒꯤ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯆꯧꯕ ꯅꯣꯕꯥꯞ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ ꯑꯁꯤꯅ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯈꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯦꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯎ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯄꯤꯕꯥꯗꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯏꯍꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯜꯂꯒ ꯄꯨꯊꯣꯔꯛꯎ ꯃꯍꯥꯛꯅ ꯑꯁꯨꯝꯅ 3-4ꯔꯛ ꯀꯧꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯈꯨꯝꯂꯛꯂꯝꯗꯦ ꯃꯁꯤꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯤꯕꯥꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ
ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯃꯊ꯭ꯋꯥꯏꯗꯨ ꯋꯥꯖꯔꯦ꯫ ꯑꯃꯨꯛ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅ ꯑꯣꯟꯈꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯆꯪꯕꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯐꯥꯖꯤꯜꯂꯝꯂꯒꯅꯤ꯫ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯩ, ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯀꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯈꯥꯏꯕꯣꯛ ꯇꯥꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯂꯩꯉꯥꯟꯕꯤꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯂꯩꯉꯥꯟꯕꯤꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯜꯂꯒ ꯍꯧꯔꯛꯄꯅꯤ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯦ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯍꯨꯟꯗꯣꯛꯈ꯭ꯔꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯑꯃꯗꯤ ꯃꯂꯩꯉꯥꯟꯕꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯎꯀꯛꯁꯤꯡ ꯑꯗꯨꯅ ꯃꯔꯥ ꯇꯥꯔꯒ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯌꯣꯟ ꯆꯣꯡꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯐꯨ ꯄꯥꯝꯕꯤꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯤꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯇꯥꯎ ꯈꯔ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯈꯔ ꯅꯪꯅ ꯐꯖꯅ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯗ ꯆꯠꯂꯨꯒꯅꯤ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯂꯩꯉꯥꯟꯕꯤꯅ ꯑꯃꯨꯛ ꯈꯜꯂꯤ, "ꯍꯣꯔꯦꯟ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯩꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯗꯣꯏꯅꯣ? ꯑꯣ, ꯏꯄꯨꯔꯣꯏꯕꯅ ꯅꯍꯥꯟ ꯅꯣꯡꯃ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯂꯨꯕꯗ ꯐꯥꯔꯛꯈꯤꯕ ꯁꯥꯗꯣ ꯑꯣꯏꯅ ꯊꯣꯡꯂꯒꯦ꯫ ꯃꯊꯦꯜ ꯑꯃꯈꯛꯇꯪ ꯊꯣꯡꯕꯗꯤ ꯍꯧꯅꯗꯦ꯫ ꯑꯃꯅ ꯂꯐꯨꯁꯦ ꯑꯣꯏꯅ ꯏꯔꯣꯜꯂꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ "ꯂꯐꯨꯁꯤꯁꯨ ꯌꯥꯜꯂꯒꯦ, ꯑꯗꯨꯒ ꯂꯥꯁꯨ ꯍꯦꯛꯂꯒꯦ꯫ ꯍꯣꯔꯦꯟ ꯂꯥꯁꯤꯗ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯅꯕ"꯫ ꯃꯂꯩꯉꯥꯟꯕꯤꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯂꯐꯨ ꯄꯥꯝꯕꯤ ꯑꯣꯜꯂꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯂꯥꯛꯑꯦꯗꯅ꯫ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯄꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯍꯦꯛꯇ ꯐꯥꯔꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯂꯩꯉꯥꯟꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯗꯨ ꯃꯇꯥꯎ ꯈꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯣꯏ ꯂꯥꯛꯂꯦ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯁꯥꯗ ꯄꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯄꯤꯕꯥꯅ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯐꯨ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯆꯪꯕꯗ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯣꯟꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯁꯤꯅ ꯁꯣꯏꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯌꯥꯟꯊꯠꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯂꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯄꯤꯕꯥꯅ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯛꯊꯠꯇꯨꯅ ꯇꯨꯔꯦꯟꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯪꯊꯔꯕꯗ ꯄꯤꯕꯥ ꯑꯃꯗꯤ ꯃꯂꯩꯉꯥꯟꯕꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯅ ꯇꯨꯔꯦꯟꯗ ꯂꯪꯊꯈꯤꯕ ꯂꯐꯨ ꯑꯗꯨꯒꯤ ꯃꯀꯛ ꯑꯃ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯐꯨ ꯃꯀꯛ ꯑꯗꯨꯗꯒꯤ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯂꯩꯉꯥꯟꯕꯤꯅ ꯃꯄꯨꯔꯣꯏꯕ ꯄꯤꯕꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ,
ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯁꯝꯁꯦ ꯉꯁꯤꯗꯤ ꯆꯦꯡꯍꯤ ꯑꯃꯨꯛꯇ ꯂꯨꯔꯨꯒꯦ, ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯂꯨꯔꯨꯒꯦ, ꯆꯦꯡꯍꯤ ꯐꯨꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯨꯔꯨꯔꯣ, ꯑꯗꯣ ꯊꯨꯅ ꯂꯨꯔꯒ ꯀꯔꯧꯀꯣ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯄꯨꯗꯨꯅ ꯇꯨꯔꯦꯟ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯩꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯂꯨꯕꯅ ꯐꯒꯅꯤ? ꯑꯁꯤꯗ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯆꯦꯡꯍꯤ ꯌꯥꯎꯕ ꯀꯣꯟ ꯑꯗꯨ ꯇꯧꯗꯨꯅ ꯃꯈꯨꯠꯅ ꯆꯦꯡꯍꯤ ꯑꯗꯨ ꯀꯟꯗꯨꯅ ꯂꯨꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯑꯃꯨꯛ ꯑꯣꯟꯈꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤꯗꯅ꯫ ꯃꯃꯥꯡ ꯊꯛꯇ ꯅꯪꯅ ꯑꯩꯕꯨ ꯍꯜꯍꯟꯈꯤꯕꯒꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯃꯇꯝꯗ ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯄ ꯉꯝꯈꯤꯗꯕꯗꯣ, ꯍꯟꯗꯛꯃꯨꯛꯇꯤ ꯉꯝꯂꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯅꯤ꯫ ꯅꯄꯨꯔꯣꯏꯕꯗꯨꯅ ꯑꯩꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ, ꯑꯗꯨꯗꯒꯤ ꯁꯤꯡꯖꯪꯅ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯂꯃꯟ ꯑꯣꯏꯅ ꯅꯪꯕꯨ ꯐꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯆꯦꯡꯍꯤ ꯂꯨꯔꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯅꯨꯡꯗꯨ ꯃꯌꯥ ꯀꯥꯊꯣꯔꯛꯇꯨꯅ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯔꯦꯟꯗ ꯀꯨꯝꯈꯤꯕ ꯑꯗꯨꯕꯨ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯡꯀꯥ ꯀꯥꯈꯠꯂꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯦꯟꯗ ꯆꯦꯡꯍꯤ ꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯈꯤꯕꯗꯨꯗꯤ ꯃꯇꯝꯁꯦ ꯐꯅ ꯀꯨꯏꯔꯦꯁꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯉꯥꯏꯕ ꯌꯥꯕꯁꯨ ꯉꯥꯏꯔꯤ, ꯂꯥꯛꯄꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯍꯣꯏꯗ, ꯌꯦꯡꯉꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯨꯝꯈꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯄꯤꯕꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯇꯣꯔꯕꯥꯟ ꯑꯃꯗ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯈꯤꯕ ꯀꯣꯟ, ꯐꯤꯖꯣꯜ ꯑꯁꯤꯅꯆꯤꯡꯕꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯅꯤꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯦꯠꯂꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯃꯍꯤ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯄꯤꯕꯥ ꯅꯥꯀꯟꯗ ꯐꯟ ꯆꯣꯡꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯡꯄꯥꯛ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ, ꯃꯍꯤꯒꯤ ꯍꯦꯛꯇ ꯆꯠꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯄꯥꯛ ꯑꯁꯦ ꯑꯆꯝꯕ ꯅꯨꯡ ꯑꯃ ꯅꯠꯂꯣꯏ, ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯕ ꯅꯨꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯍꯤ ꯆꯠꯇꯨꯅ ꯌꯣꯠꯁꯤꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯐꯥꯖꯤꯜꯂꯤꯕꯁꯦ꯫ ꯐꯩ, ꯍꯟꯗꯛꯇꯤ ꯅꯪꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯅꯨꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯈꯦꯠꯇꯨꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯩ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛꯇꯨꯅ ꯁꯤꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯀꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯃꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫